Image TV yang bir bersing buhan beda teram nok sebaloina kurum jari ngasi gi maroi bu pauda leibak asina ngasi police personnel singi maphamda ikai khamna utkhe national amasung international thakta mixed prokraba body builder sing okhe loinana azad hind government dikhat khibagi sahi humdra ha surupagi palan pangthokre hauji mapung oiba pau lobirasi police commemoration day da lebak ki damak thawai na pon tha pi duna thawai tha kra police singi mafam da prime minister Narendra Modi nei kai khumna utkre national police memorial bu lebak asida prime minister Modi na kathokki santi fat ki awang thangda sanakya puri gi lam ekar taruk dasmik try thoi chawa mafam da saba memorial da lei katuna prime minister Modi na lebak ki damak thawai tha dokhraba police personnel singi mafam da koknon ki state amasung union territory police force amasung central police organization singi mahut police memorial na oidi krishna kumri singa wa sama pannipu tagi matam dugi prime minister na commemorative parade ki salute octona lagli police personnel lising kuntra mari ke sanipan nipu mari lebak ki damak thawai thakre sahi asida police personnel samri ke kunmari sikhi Kashmir Punjab Assam Nagaland Manipur amasung Mizoram da terror sing thainabada thawna phalba police personnel kaya thawai thakre Police commemoration day thawram asing asi Tenopal district police headquarter na susenduna Tenopal district headquarter na pangthokhi thawram adu da additional superintendent of police K Robinson subdivision police officer IPS Sandeep Gopal Das CDO ki deputy superintendent of police Thomas Tokjom subdivisional police officer Tenopal N Shooters More police ki OC Let Khohau Wi-Fi Tenopal police ki OC John Lamkang amasung atai police personnel sing kaya lebak ki damakta thawai thakraba police personnel singi maphamda haikat leikat tamduna general cell piduni kai khumna utkhi nakalam romda police commemoration day ga mari leinana More police station da su haukiba sok singani ga suna tra taru ki December gi tang trangma da ahan ba Tenopal district laukthokpa mat thoram adu asoi ngam yaudana ngak senabagi damakta laikiba More police ki team da sakhang daba singna sathrakiba ambush ta laikidaba police personnel ani gi mafam dasu More police na haikat laikat tambuga loinana general state pidona ikai khumna utkhi district police thawal su sindona police commemoration day gi thoram asi district headquarter thawal pangthokre thoram adu da lebak asi gi damak mapunsi long karba security personnel singi mafam da district police thawal gi personnel singna Bengal Kongdra laikidaba singi mafam da general state piki SP thawal S Gautam na singdona district asigi manungdagi laikhidraba police person kuma thoi yauna laikhidraba leibak asigi security person singi mafamda leisu katuna ikai khomno utkhi ngasi thormadu da third IRB thawal gi CO and Herojit Baitei thawal district police officer sing laikhidraba person singi imung manunggi mioi kya su saruk yakhi SP thawal Gautam na phongdokkibada mamang segi September amadagi sahi asigi August kuntra phawbada laikhidraba leibak asigi security personnel summary ga tara taret amadi district asigi security personnel kulma thoibu ikai khumnabaga loinana makhoina lebak asigi damak pamjaramba lamjing biramba kaya lehurba singtung ingani haina thoram asi pangthokpani haina phongdokhi numit asiga mari leinana police is my hero haiba theme da maheri singi layak pa sangdamnaba amasu district police thawala sinduna khamok high school pangthokhi amromda Kaksing district police na susinduna police commemoration day 2018 gi thoram ngasi SP Kaksing gi office ta pangthokre thoram du da SP Kaksing Victoria yang khomna lusinglaga district asigi police officer sing atai personal sing na mathau pangthokpada laikhidabu police personnel sing mafamda haikat laikat tamduna kai khumna utkhi mathau pangthokpada laikhidabu police personnel sing mari Kaksing Warangthem laikai dagi mayanglabum chawwa Kerak mamang laikai dagi H Lukhoi Sugnu me laikai dagi Sapam Rajkumar amasung Kaksing me laikai yaikhom pareng dagi Naurem Keshogi imung manungda achamba khudol post singsu Kudol pot tamki ngasi Jirbam district police na susenduna Jirbam police station da police commemoration day pangthokre thoramadu da Jirbam district ki SP M
movie MPS aduga district asigi high rank official amadi Zirbang NGO CSO amadi public leaders singsu saruk yakhi thorom aduga mari leinana masagi mathau pangthokpada thawai kathokraba laikhidraba SI Yumnam Buddhi Singh rifleman ngangom amuyam Singh amadi rifleman Thangjam Bir Singhi photo da SPM movie singna lusingnaga miyamna leisu katuna ikai khumna utkhi ngasi thorom aduda laikhidraba SI Yumnam Buddhi Singh rifleman ngangom amuyam Singh amadi rifleman Thangjam Bir Singh gi imung manungi miyoi singda ikai khumnaba uttuna SP na kudol posting tamki Manipur lariba national amadi international thakta pangthokpa body building competition sing da saruk yaduna mingchet porkraba body builder sing okpagi thorom amanga se Khuman Lampak sports complex ta laiba multi-purpose indoor hall da pangthokre body builder sing okpagi thorom aduda Manipur ki chief minister N Biren deputy chief minister Yumnam Joy Kumar sports minister Letpau Hawkip yauna national amadi international body builder chamagi mathakta saruk yakhe thorom dur saruk yakiba chief minister N Biren na haike asu marang da kami bijana de koi de no mar da bang tor gai ba adu dai da kitan taurure press dike da ge mo da we mar kani aina maya aina apil do gari ai koi amat to da sabba mata yore angai ho ge do ho bre au phung na rasi masi di body builder association kunjal libasmaina baitai ki kunjal biro state function oina pangthok liba mera house songwi thorom asi mapung phana hena pangthok pangamna ginama mathang sahi dagi state budget ta haplagani haina art and culture commissioners wariba handak lengang sengkwa state level organizing committee on mera house songwi convener M Lakshmi Kumar na pawmising da phongdokre ngasi kangla utra mamang da pangthok pa pawmising unabagi thorom amada organizing committee convener wariba Lakshmi Kumar na hai lakadoriba tha sigi sechat kunmari da pangthok kadoriba mera house songwi thorom pangthok na sem sabal loire thorom asi damak hardagi hona lengak yauna state level committee semdona lakli sahi asi oina su mera house songwi thorom asi pangthok nabi damak state level committee semdona thorom asi damak sillang punamak loire sahi asi oina su Manipur gi tongan ba pham singda leiba singi khulakpa village ki chief sing amadi masak naibul singba sing saruk yagani thorom asi bu yawba lakadabu lusingba sing asi palace compound leiba art and culture ki complex amadi Maharaja Buddhist College the liner was sille thorom asigi matang the sengkiba state level organizing committee on mera house song su matam suppagi leng the lergani haina makhata na haike pawgi mifam aduda saruk yakiba state level organizing committee ki member oriba Ratan Kumar na hai mera house song bagi mapung oiba thorom asi kana pangthokani sechat kulum doida thorom asiga mari lena kangla men khong lang bagi thorom amasu pangthokani thorom asiga asigi ayuk angan bada leibak asigi ni thole semba sana jawbuna lusingdona konungdagi kangla tamna miamga loinana asaw khongchat na chatkani loinana khongchat asi thungnaba matung kangla da lining laison ga loinana thorom pangthokani kangla utrada yenkhong tamraba matungda leibak asigi chief minister na mera house songwi thorom athoi mithungen oina saruk yaduna hodokani thorom asida miam saruk yabiu haike Assam Rifles na Myanmar dagi darkar wa sesa sing yauna sanglakpa Burmese kaya da passport yengbagi namada Myanmar gi miyoi singbu thajadabagi mawongda toina detain tawba amadi matam hena delay tawriba asina karam haina India amasung Myanmar lebak ani gi marakta afaba mari porpangam gadoribano haina Myanmar India Trade Chamber of Commerce tamu kalewa gi president yu la moang na phongdoraklei wafamasi tamu da leiba DC office ta pawmisinga unabada mang hai kibani mang hai Myanmar da India gi miyoi sing sanglakpada checkpoint ama khakta da check tawkhrabadi matung taba check amata tawdana free da changhali adubu Myanmar gi miyoi singna India da sanglakpada di ICP da check lorba matung more gate number 1 da leiba Assam Rifles na amuk check tawi khudeng thabi Assam Rifle post da su amuk tawi loinana Tenopal Assam Rifle post da su amuk tawasina pungani hum khakki lambida pung kaya changhali hairi asum haina check tawbada passport visa khak yenglaga yaba aduda xerox copy piu haibna sing hanjin haiduna kudong sadaba kayama Myanmar gi miyoi singna mayoknari maram masina Myanmar gi miyoi kaya India da sangak ninglamba du hanthrak pa yabagi freedom da leire magna makha tarduna hai Imphal more lambi asida check
point ama khakta check tawraga changhan ba yaba aduda checkpoint khuding makta passport ki xerox adum hanjin piduna lairabadi India ma de Myanmar lebak ani asi matokram na good friendship ta lai haigani loinana India ki rule asi karam haina chatti bano loinana Assam Rifles sing asi amaga pau phaunaga tawba yaba thabakta hena Myanmari sing da awaba kaya ama mayok na hale masida India ma di Myanmar sarkar ani na hiram masida hen miyeng changbi naba miyeng thamdirgi Amramda India amasung Myanmar lebak ani gi marakta heine support minasi amasung education economy transport amasung communication yauna social economic activities sing promote dominasi haiduna ngarang Myanmar gi tomu DC office ta Sinwin Development Corporation Limited Myanmar amasung Business Excellence Group Manipur ani gi marakta memorandum of understanding agreement ama kuyek pinakre agreement aduda Business Excellence Group ki General Secretary Hero Thoksom amasung Sindun Development Corporation Limited Myanmar gi Director Yu Sho Mint ani gi marakta kuyek adu pinakibani kuyek aduda pallibadi India amasung Myanmar lebak ani gi marakta economy amasung social development projects singi thabak sing punna suminaduna kanamina si lebak ani gi marakta leiba friendship amasung mutual relations asi support dominasi loinana economy education transport amasung communication amadi lebak ani gi marakta amaga mateng pangminasi haibagi wafam kya yauri thorom aduda Sindun Development Corporation Limited Myanmar Director Mr. Yu Sho Mint na media da photo kibada agreement asina India amasung Myanmar lebak ani gi praja singi marakta tourism gi lamda hena chakhotnaba amasung tongan ba hiram gi business ta chakhotpa porpaga loinana education amasung health sector singda hena chakhotnabagi damakta tawkiba agreement amani haiki prevention of trafficking of girls for commercial sexual exploitation in Hill District of Manipur haiba hiram sida numit nini sumna sathagada state level workshop amanga sidagi the good Samaritan Sinduna Press Club Impal da hodokre Ministry of Women and Child Development Government of India gi sponsor makhada pangthokiba workshop hodokpagi thoramda Impal Municipal Corporation gi Deputy Mayor Sujata Phaumai na athoiba mithung thoramgi organizing president su oidiba the God Samaritan gi president Star Kamaina from Mapu amadi Kabui Mothers Association gi president ke atongpi na akhana mithung na saruk yakhe ngasi thoramsi pangthokpagi maramda the Good Samaritan gi member Christina Kamaina wafam kya phongdorkle by trafficking of especially girls child ko asi maram sida huzik it is one of the most rampant issue ama oibanina masi matang sida tawragadi mayam busu awareness pibase kanagani haibaromda especially akoi northeast India da akoi India suni northeast suni Manipur Table Tennis Association gi miyeng makhada Kaksing District Table Tennis Association na sinduna thas gi drama thoidagi dramari phawba Kaksing da pangthokiba state open ranking table tennis tournament 2018 da saruk yaruba amadi winners oiklaba Thawal district team gi sanoi singbu pungning thawatuna khudol tambagi thorom amanga sei Thawal wangma tabada leiba TDTTA gi indoor stadium indoor hall da pangthokre Happy Life Foundation Thawal gi sponsorship makhada Thawal District Table Tennis Association na sinduna pangthokiba pungning thawatpagi thorom aduda TDTTA gi president oibo pisak Vice President K. Michael Happy Life Foundation Thawal gi president L. Rajen Paradise English School Thawal gi principal N. Ranjit amadi Fancier Educational Society Thawal gi president H. Priyakumar na athoiba mithung sing oina saruk yakhe Forest Kaksing Range na Thawal amasung Kaksing District ki tongan mafam singdagi phagalakpa usik langsing asi Kaksing lamkhaida leiba range asigi office mamang na mai thadana mahankre lang mai thaba adu da saruk yakiba range officer Kaksing N Munalna haikibada ngasi mai thariba langsing asi charakna humpuromni langsing asi Kaksing District ki manungda leiba tongan ba pat singda usik phananaba thalambadagi masi aina yadaba thabak ama oibana phagat kibani haiki langsing asi pharuba matungdagi Thawal amasung Kaksing District da leiba pat singda lang thaktuna usik phabgi sang yamna hanthare masi department gi achowa mai pakpani hairiduna forest department gi yam khidraba staff sing asina langsing pharak badagi praja singna sa usik sing
ꯅꯨꯡꯁꯤꯒꯗꯕꯅꯤ ꯑꯃꯗꯤ ꯐꯣꯔꯦꯁ ꯗꯤꯄꯥꯔꯠꯃꯦꯟꯗ ꯄꯥꯎ ꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜ ꯐꯥꯎꯅꯔꯛꯂꯦ ꯍꯥꯏꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯍꯥꯏꯈꯤꯕꯗ ꯃꯁꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯑꯥꯏꯟꯅ ꯌꯥꯗꯦ ꯀꯔꯤꯒꯨꯝꯕ ꯐꯣꯔꯦꯁट डिपार्टमेंट फाब तारबदी फारिबा मियोय अदु सही हुम जेल द थंबा लुपा लिसिंग कुमंगा फाइन तहनबा अमदी अनिमक तौबा याबा अचौबा क्राइम अमनी हायदुना यामना सांगना पाइरेक्लेबा माइग्रेटरी बर्ड सिंगबु नुक्सीबिबा अमदी याम नुक्सीबिबा सि याम दरकारनि मणिपुर माइग्रेटरी बर्ड सिंग लाकबा इंग्लिश सिंगनी गा सुना ट्राटुक्तगी नोमगी हंथरकपना हौजिक सिंगनी सुना ट्राटेट तदी लिसिंग मंगा यौखिद्रे हायदुना लमदगी लाक्लिबा माइग्रेटरी बर्ड सिंग अमदी अखोइगी हानदगी लरेक्लबा उसेक सिंग असिबु कनबीबदा मियामना मतेंग पांगबियु हाइना एन मुनाहना मियामदा अपील तरुकले इंडिया दा हुजिक ख्वाइदगी नोवा खोंगसत अमदा मी टू हाइबा कैंपेन अमना अनोबा मायोल अम पिरकले इंडिया की ख्वाइदगी शॉर्टरबा कांग्रेस हाइबदी दलित आदिवासी अमदी माइनॉरिटी लोइनना इंडिया लोइ चनसिन बिदुना लेरबा काश्मीर अमसुंग आवनोबुकी लमगी इसे इसल अमदी इमा सिंग द आर्म फोर्सेस स्पेशल पावर एक्ट 1958 की मरुम द सथरिबा रेप अमदी अतई सेक्सुअल हरासमेंट वाफम ददी नेशनल मीडिया सिंग न खंगसिनदना लैरिबा असि लैरिबा हाइना आइना थिंखरबा माओइस्ट कम्युनिस्ट पार्टी की स्टैंडिंग कमिटी की कोऑर्डिनेटर कियोंग मंगांग प्रेस थादरप सेलमन हाइदी सेलमन मखा ताना हाई मी टू कैंपेन असि सोशल मीडिया सिंदगी नेशनल मीडिया अनौब सोशल मूवमेंट अमगी थाकता क्राइम अगेंस्ट वुमेन की अनौब खोलाव अमा वहेनब गमलकले खोंजेल असिना मरम ओइदुना इंडिया की यूनियन मिनिस्टर ऑफ एक्सटर्नल अफेयर्स स्टेट एम.जे. अकबर रिजाइन फाव तौदुना वाथोक नेशनल इशू अमा ओइरे हाइके सही निफु हेलकलबा साइट योखट कांगलुप टेंथागी संगलेन यावबा राइटर्स कॉम्प्लेक्स अमा मथंग सही इसिंगनी सुमना त्रामपन की मे था फावई मनुंगदा टेंथा खोंगबालदा सेंगत सागलगनी हाइना टेंथा ग्राम पंचायत की प्रधान नावरेम प्रदीप अमदी 9 टेंथा जिला परिषद की नॉमिनी प्रियोजित अनी न फोंदोखरे वाफम सिंग असि साइट योखट कांगलुप सयोका टेंथा न सिंदरंग असि पामोल मादप टेंथा खोंगबाल पांगथोकिबा नेशनल यूथ अवार्डी राकेश नावरेम पुतराम ऑफर लोइनना तोंगान तोंगान लाइक अहम फोंबगी थरम फोंदोखिबनी ngasi थरम अदुदा राइटर्स कॉम्प्लेक्स सागलकपदा अंगम मतेंग पांगनी हाइनसु थरम के अथोइबा मिथुंग ओइकिबा फॉर्मर मिनिस्टर मारांगथेम हेमंतन फोंदोखि ngasi फोंखिबा लाइकसिंग अदुदी मारांगथेम माइमुसान इबा इसै सेरेंग लाइरिक लौरमदाई तेंगला मानबी मारांगथेम देवदासना इबा सेरेंग लाइरिक अनि मालिका अमसुंग थवाई मिरेलनि कक्सिंग डिस्ट्रिक्ट की मनुंग चंबल लेबा बिजयपुरदगी एक्सीडेंट की थौदोक अमदगी सोक्तुना राज मेडिसिटी इम्फाल लायेंग लिबा लाइटोनजम लोकेन की मफमदा यूनियन बैप्टिस्ट चर्च कक्सिंग की मियोइसिंग सत्तुना ngमजबा सेलि मतेंग असि खर पांखरे लोइना लोकल की हक्सांग यामना थुना पगलकनबा ईश्वरी मफमदा थौनी जखि ngasi meragi train thoi panba numaijing numitda purei lomba pung ira thoni jabgi thorom amaibi gi akhang ahi mioi praja ke ana saruk yadana pangthokre thorom dir saruk yakibi singna purei lomba pung khurumbaga loinana afa nungai thoni jaki state asida ahan boina tha sigi kunmari de kunipan phawba north east olympic games pangthok logani haina game asigi organizing committee gi chairman su oiba manipur olympic association mao gi president thoksom radishamna पाउमिसिंग फोंदोखरे ngasi खुमन लंपाक पांगथोकपा पाउमिसिंग उनबामदा माउगी प्रेसिडेंट सु ओइरिबा एजुकेशन मिनिस्टर टीएस राजेशाम हाई पांगथोकदरिबा नॉर्थ ईस्ट ओलंपिक गेम्स असिदा पुन सानरोय लिसिंग सनी हुमरा निपान ग लोइनना ऑफिशियल सनी ग हुमरा माथोइना गेम्स असे सरुक यारी पांगथोकदरिबा गेम्स असिदा मणिपुर यावना नॉर्थ ईस्ट स्टेट निपान सरुक यागनी मसाना ट्राइन थोइ खाइदोक्तोना सानरोसिंग असिना अथोइ हेन तानगनी मपुंगैबा मसाना सिंह खुमन लंपाक पांगथोकनी अदुबो फुटबॉल अमसुंग बैडमिंटन वांखिदा लेबा ईस्टर्न ग्राउंड अमदि डीएम कॉलेज लेबा बैडमिंटन होना पांगथोकनी सरुक यागदबा मरोबे स्टेट सिंह अदुदी मेघालय अरुणाचल प्रदेश मिजोरम नागालैंड त्रिपुरा अमदि सिक्किमनी मालेमगी मियामना मणिपुर सि स्पोर्ट्स की पावर हाउस नि हाइनरिबनी मरमदुना पांगथोकदरिबा गेम असु मियामना मपुंग फानबिउ लोइनना पांगथोकदरिबा गेम्स असिगी मनुंगदा कनागुम्बा मरी लेनब सिंगना बन ब्लॉकेट जनरल स्ट्राइक सिंगबा अमत तौबिदनबा अपील तौरकली नॉर्थ ईस्ट ओलंपिक गेम्स ऑफिशियल वेबसाइट अमसु हांगदोखि हेरो आई लीग सीजन 12 2018-19 द यावगदबा नेरोका एफसी की टीम प्लेयर सिंगदा किट सिंग यंथोकपगी थरम अमंगसी
classic grandi da pangthokre kit sing yan thokpagi thram aduda neroka fc ki president thangjam arun classic group of hotels ki managing director dr dhabli neroka ki secretary m manimohon vice president a brazamani su sarugya ki hero I league season 12 asi lagliba thasi ki tang kuntarukta ki sanaba hawgani ngasi ki thram da sarugya ki ba dr dhabli na neroka timbu mamang da sanabadagi handakna henakan sanaba ngamgani hai ngamnaba we speak ki handak sahi lisingani suna try bangi sangai festival ga mari rena pangthok kadaba sangai ran 2018 the sen gadaba mafam sing ngasi classic grandi da pangthok throm amada tourism director w bholna lautokre handak sahi sida loktak ki akoi bada kilometer kunma thoi sangba half marathon sen gani aduga kaibulda kilometer 8 ki run imphal da kilometer 10 gi run ama mauda kilometer 8 ki run sen gani sangai ran asi uref sports na kasep sungai storga manipur tourism department na support tawdun sen mani hairiba lamjel da yawning basingi registration hayeng dagi horgani run asi sport amadi tourism support hanaba amadi tourist singu hena puning singsinaba amadi sports pu pamjiba singu yokhat naba pandam da pangthok pani haina tourism director w ibholna phongdor klei ing tapa mara chet palaipak ama oinaba kangla singkhai pukri laisemba khunthokpa apunba liklam likhul liba lup kanglaipak simai khetri laikai na sengdokre ngasi kangla singkhai pukri sengmagi thoram adura laisemba khunthokpa apunba liklam likhul liba lup kanglaipak simai khetri laikai gi president thongbam chaw khuman haikibda laifam asida miyamna amot akai tawsinba khayom lakpa usinamadi thau tawsinbana nomonoi musilaktuna ngasidi asengba pukri haibdu oidre laifam asi mosilakpana pukri asi matik me hantharaktuna ngasidi mirul singi wakhalda amakpa madi aranba khaloida wakhal kaya khalakpagi masak amani haina lup asina lawi wakhalon asida yumpham orga asumba amakpa leitraba khunai amak oiraknabagi wakhalonda lup asigi thongmi humphuromna singkhai pukri amadi pukri asi akoibada lamtu sengwi thawasi chathabini haike masagi anaba amadagi hidak leiba chatkiba Zahir Khan sahi kunmanga apokpa MD Fajruddin Hiangthang Tarahi konjinda leiba ama wangoi police station gi SI tikena mahakaloinaba person singkharga loina laklaga Hiangthang lairembi maningdagi phadana pukhraga tamthina phudana masada yawa lupa lising mapan ga changa lahore Zahir Khan gi apokpa Fajruddin na wafa masinga sinungtil Manipur Press Club ta pawmising unabda phonglokhibani bhaki masanupa Zahir Khan masagi liver nabadagi ngarang namidang pungni palom tabada Dr. Salim Mayang Phal da leiba clinic ta yengduna hidak khara lerakhi awat hidak leunaba ngarang namidang pungni pan makhairom tabada mamana bakharga Hiangthang laibi manakta leiba pharmacy da chatpada lagaw khorumki pharmacy thong lolambadagi thorokpada SI tikena lusingba police kangbo mana ichabu lagaw khawni haina pharga puna phonabda Zahir Khan lagaw khawnate liver nabagi hidak leiba lakpani haina sesang puthokki maduda masin thimani lagaw khawni hayu haiduna namduna hayan baga loinana lagaw khawphumda photo namlaga mahakpu phadana purba matung lamhangabada nomaina ka naba tawbada mahakki constable amana inthokpada nomai takibagi hinghoki wangoi police ta tamthina purga thamlambadagi laikai gi member yauna numit aduda lokthokki thodok asida chenaba SI dismiss tawdrabadi makha taba khongning sesingani haiki Imphal East District ki Khetrigaw Mayai Laikai dagi miyoi anina drug overdose ni haiduna miyoi emo porlaga Jenims tamna lakpada Jenims ki police barrack ta sibdagi miyoi debu porliba miyoi ani edu police na phajinur case ama lokhat krai tungda police ki team aduna laikhidra miyoi edu porpa phajinduna thamliba miyoi ani edu Khetrigaw Mayai Laikai da porlaba matung forensic report lokre laikhidra miyoi edu drug sabda natana atai case kya da chena ba basi khongdagi miyoi ama oigani haina thajanari adu sab saba pauri phangri hairi Azad Hind government likhat khibagi sahi humrawa surupagi palan thorom gi saruk ama oina Prime Minister Narendra Modi na Red Fort India gi machu hongi firal singkhat khre laibak asibu ngasi su lamjing liba Netaji gi wakhalon amasung manibak ningbagi thong Prime Minister Modi na thagat phongdokke Azad Hind government likhat khibagi sahi humrawa surupagi ningsing kudam black su Prime Minister Modi na maikhum hangdokke Netaji gi wakhalon bu New India haina Prime Minister Modi na singthake maki government na laibak asigi yaifanabagi thabak Makhata na tawkhigani haibagi wafam su Prime Minister Modi thamke BJP na Jammu province civic polls ta chauna mai pakle Jammu and Kashmir gi civic polls singi masing thiba loibda BJP na seat chani ga try thoi phangki Congress na seat chama ga tara aduga independent na seat chama ga marphu manga phangki Jammu Rajouri Kathua Udhampur amasung
रियासी डिस्ट्रिक्ट सिंगदा बीजेपी ना ख्वाइदगी मसिंग यामना काबा पार्टी ओइखि जम्मू रीजन दा बीजेपी ना सीट मौद्राई थोय अदुगा इंडिपेंडेंट सीट कुंथ्रा मरी दा माई पाखि राजौरी दा बीजेपी ना सीट कुलहुमदोय फंगबदा कांग्रेस ना सीट कुन फंगखि कठुआ डिस्ट्रिक्ट दा बीजेपी ना सीट कुंथ्रा मरी कांग्रेस ना 35 अदुगा इंडिपेंडेंट ना सीट कुंत्रेट फंगखि काश्मीर वैली दा बीजेपी ना सीट चामा फंगखि जम्मू एंड कश्मीर की सिविक पोलसिंग दा बीजेपी ना साउन माई पालकपदा पार्टी असिगि लुसिंग बसिंग ना हराउ नुवाय फोंदोखरे डेवलपमेंट की दब स्टेट अदुगी मियाम दा बीजेपी ना वोट पीबनी हाइनसु बीजेपी ना सेंग फोंदोरक्ले हौजिक अरुबे पाव मरुबे पाव अमन पिजरी लेबाक असिना ngasi पुलिस पर्सनल सिंगी मफमदा इकाई खमदा उठख्रे नेशनल अमसुंग इंटरनेशनल थाकता मिक्सड पुरखरबा बॉडी बिल्डर सिंग ओखरे लोइनना आजाद हिंद गवर्नमेंट निखतखिबगी सही 35 सुरपगी पालन पांगथोखरे नसीदी पाउदम सदुक सभा मतंग से लोजरे मियाम अमुखना खुरुमजरी